ꯊꯥ 8 ꯍꯦꯟꯅ ꯃꯃꯤꯠ ꯇꯥꯡꯗꯨꯅ ꯂꯩꯔꯨꯔꯕ ꯂꯩꯉꯥꯛ ꯉꯁꯤꯗꯤ ꯃꯃꯤꯠ ꯄꯥꯡꯂꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯕꯅꯤꯅ ꯃꯅꯥꯁꯨ ꯇꯥꯕ ꯍꯧꯔꯛꯄ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯖꯩ꯫ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯃꯦ 3ꯗꯒꯤ ꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯁꯥ ꯃꯁꯥꯗ ꯌꯧꯍꯟꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯣꯛꯇ ꯂꯩꯕ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯃꯈꯣꯏꯒꯤ ꯃꯐꯝꯁꯤꯡꯗ ꯌꯧꯍꯟꯗꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯍꯧꯈ꯭ꯔꯦ꯫ ꯊꯥ 8 ꯍꯦꯟꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯅ ꯂꯩꯔꯛꯈ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯅꯧꯍꯧꯅꯅ ꯉꯁꯤꯗꯤ ꯑꯃꯨꯛ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯣ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ ꯅꯩꯅꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗꯒꯤ ꯀꯥꯟꯅꯕ ꯐꯪꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯆꯥꯡ ꯑꯗꯨ ꯌꯧꯔꯦ ꯈꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯧꯖꯤꯛꯇꯤ ꯂꯥꯟ ꯂꯣꯏꯁꯤꯟꯗꯕ ꯏꯔꯥꯡꯗꯤ ꯅꯦꯝꯊꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯄ ꯇꯞꯅ ꯇꯞꯅ ꯎꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯥꯟ ꯍꯧꯗꯨꯅ ꯑꯩꯈꯣꯏꯗꯤ ꯑꯐꯥꯎꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯗꯤꯃꯥꯟ ꯇꯧꯖꯔꯝꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨꯁꯨ ꯚꯤꯛꯇꯤꯝ ꯀꯥꯔꯗꯇ ꯑꯃꯨꯛ ꯑꯣꯟꯊꯔꯛꯄ ꯎꯔꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯞꯗꯦꯠ ꯑꯃꯗ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯊꯥ 8 ꯍꯦꯟꯅ ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯑꯅꯧꯕ ꯃꯥꯏꯀꯩ ꯑꯃꯗ ꯂꯥꯛꯄꯒꯨꯝ ꯇꯧꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯖꯤꯟꯕ ꯌꯥꯕ ꯋꯥꯐꯝ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯃꯤ ꯌꯥꯝꯅ ꯌꯦꯡꯕꯤꯔꯣꯏ ꯍꯥꯏꯕ ꯑꯩꯅꯁꯨ ꯈꯪꯉꯤ, ꯑꯗꯨꯒ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯑꯌꯥꯝꯕꯅꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯧꯁꯥꯗꯅ ꯑꯗꯨꯃꯛ ꯂꯩꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯖꯩ, ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯄꯥꯝꯖꯗꯨꯅ ꯌꯦꯡꯖꯔꯤꯕꯁꯤꯡꯒꯤꯗꯃꯛꯇ ꯃꯈꯥ ꯆꯠꯊꯁꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯅꯍꯥ ꯀꯌꯥ ꯑꯃ ꯃꯇꯝ ꯑꯃꯗ ꯔꯥꯏꯠ ꯋꯤꯡ ꯀꯥꯡꯕꯨꯗ ꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯂꯥꯜꯂꯕꯣꯏꯇ ꯈꯟꯕ ꯀꯥꯡꯕꯨꯁꯤꯡꯁꯨ ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯆꯨꯝꯕꯅꯤ, ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯕ ꯂꯤꯕꯔꯦꯜ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯁꯨ ꯚꯤꯛꯇꯤꯝ ꯀꯥꯔꯗ ꯁꯥꯟꯅꯗꯨꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩ ꯈꯪꯂꯛꯄꯗꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤ ꯍꯣꯡꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯅꯈ꯭ꯔꯦ꯫ ꯂꯦꯐ ꯋꯤꯡ ꯍꯥꯏꯕ ꯂꯩꯇꯦ, ꯔꯥꯏꯠ ꯋꯤꯡ ꯍꯥꯏꯕ ꯂꯩꯇꯦ, ꯑꯐꯕꯗꯨꯅ ꯐꯕꯅꯤ, ꯐꯠꯇꯕꯗꯨꯅ ꯐꯠꯇꯕꯅꯤ, ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯅ ꯀꯔꯤꯅꯣ, ꯏꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯖꯔꯛꯄꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯤꯑꯣꯏ ꯈꯔꯗꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯗꯕ ꯅꯦꯇꯥ ꯈꯔ ꯎꯔꯨꯔꯒ ꯄꯣꯂꯤꯇꯤꯁꯤꯌꯟ ꯈꯨꯗꯤꯡꯃꯛ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯛꯁꯀ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯄꯦꯟꯖꯔꯦ ꯍꯥꯏꯗꯨꯅ ꯆꯩꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯋꯥꯍꯩ ꯑꯗꯨ ꯐꯣꯡꯗꯣꯛꯇꯨꯅ ꯆꯩꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯑꯁꯤꯗ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯂꯤꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯕꯨꯁꯨ ꯌꯥꯎꯔꯤ꯫ ꯃꯗꯨ ꯈꯛꯇ ꯅꯠꯇꯅ ꯗꯦꯜꯂꯤ ꯑꯃꯁꯨꯡ ꯃꯐꯝ ꯀꯌꯥ ꯑꯃ ꯆꯠꯇꯨꯅ ꯂꯨꯆꯤꯡꯕ ꯀꯌꯥ ꯑꯃ ꯎꯅꯗꯨꯅ ꯑꯆꯨꯝꯕ ꯑꯗꯨ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟ ꯃꯍꯦꯁꯔ ꯊꯧꯅꯥꯎꯖꯝꯁꯨ ꯌꯥꯎꯔꯤ꯫ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯁꯨ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯅꯤ, ꯖꯣꯁꯦꯐ ꯁ꯭ꯇꯥꯂꯤꯟꯁꯨ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯅꯤ꯫ ꯐꯠꯇꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡꯅ ꯂꯩꯕꯥꯛ ꯃꯥꯡꯍꯟꯒꯅꯤ, ꯑꯐꯕ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯩꯕꯥꯛ ꯁꯦꯝꯒꯠꯀꯅꯤ꯫ ꯉꯁꯤ ꯑꯩꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯄꯨꯊꯣꯛꯆꯔꯛꯄꯒꯤ ꯃꯔꯝꯗꯤ ꯊꯥ 8 ꯍꯦꯟꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯋꯤꯛꯅꯦꯁ ꯑꯃ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯥꯝꯗꯕ ꯑꯃ ꯂꯩꯔꯛꯄ ꯇꯥꯔꯕꯗꯤ ꯄꯥꯝꯗ꯭ꯔꯤꯕ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯃꯁꯨꯡ ꯃꯐꯝ ꯀꯗꯥꯏꯗ ꯄꯥꯝꯗ꯭ꯔꯤꯕꯅꯣ, ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯄꯣꯏꯟꯠ ꯑꯥꯎꯠ ꯇꯧꯗꯨꯅ ꯃꯗꯨ ꯐꯣꯡꯗꯣꯛꯄ ꯑꯃ ꯃꯊꯧ ꯇꯥꯏ꯫ ꯍꯌꯦꯡ ꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨ ꯂꯩꯕꯅꯔ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯄꯥꯝꯗ꯭ꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯀ꯭ꯂꯤꯌꯔ ꯑꯣꯏꯅ ꯄꯨꯊꯣꯛꯇꯨꯅ ꯁꯨꯛꯍꯥꯏ ꯍꯥꯏꯗꯦ꯫ ꯀꯥꯡꯂꯨꯞ ꯑꯣꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯀꯦꯇꯦꯒꯣꯔꯤ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯃꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯒ꯭ꯔꯨꯞꯇ ꯑꯣꯏꯅ ꯏꯟꯁꯤꯟꯕꯒꯤ ꯍꯩꯅꯕꯤ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯦꯊꯗ ꯑꯁꯤ ꯑꯐꯕ ꯀꯌꯥ ꯑꯣꯏꯗꯦ, ꯃꯤ ꯍꯦꯟꯅ ꯁꯥꯎꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏ꯫ ꯃꯊꯪ ꯑꯁꯤꯅ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯇꯧꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯆꯒꯦ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯍꯦꯛ ꯍꯧꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ITLF ꯑꯣꯏꯒꯦꯔꯥ, ꯀꯣꯇꯨ ꯑꯣꯏꯒꯦꯔꯥ, ꯀꯨꯀꯤ ꯏꯟꯄꯤ ꯑꯣꯏꯒꯦꯔꯥ, ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ CSO, KSO ꯈꯨꯗꯤꯡꯃꯛ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯚꯤꯖꯨꯋꯦꯜꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯩꯇꯩꯒꯤ ꯑꯣꯏꯅ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯃꯈꯣꯏꯒꯤ ꯑꯦꯒꯦꯟꯁꯇ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯅ ꯂꯩꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯃꯦꯟ ꯑꯣꯏꯅ ꯃꯃꯤꯡ ꯄꯟꯗꯨꯅ ꯇꯥꯔꯒꯦꯠ ꯇꯧꯏ꯫ ꯂꯨꯞꯁꯤꯡ ꯑꯁꯤꯕꯨ ꯂꯥꯟꯅ ꯄꯥꯛꯊꯣꯛꯅꯕ, ꯊꯨꯒꯥꯏꯈꯤꯅꯕ, ꯅꯝꯊꯅꯕ, ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯩ꯫ ꯍꯥꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯂꯦꯚꯦꯜꯗ ꯈꯛꯇ ꯅꯠꯇꯦ, ꯏꯟꯗꯤꯚꯤꯖꯨꯋꯦꯜꯒꯤ ꯑꯣꯏꯕ ꯂꯦꯚꯦꯜꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯧꯏ꯫ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯔ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯈꯣꯏꯒꯤ ꯑꯦꯒꯦꯟꯁꯇ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯒ ꯏꯟꯗꯤꯚꯤꯖꯨꯋꯦꯜ ꯑꯣꯏꯕ ꯇꯥꯔꯒꯁꯨ
ꯑꯆꯨꯝꯕꯁꯤꯡ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯑꯗꯨ ꯃꯥꯂꯦꯝꯗ ꯈꯪꯍꯟꯅꯕ ꯍꯣꯠꯅꯔꯛꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯈꯣꯏꯅ ꯀꯦꯔꯦꯛꯇꯔ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯅꯕ, ꯃꯈꯣꯏ ꯑꯁꯤ ꯂꯥꯟꯅ ꯎꯍꯟꯅꯕ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯩ꯫ ꯐꯅ ꯅꯤꯡꯊꯤꯖꯅ ꯆꯔꯣꯡ ꯀꯌꯥ ꯑꯃꯅ ꯌꯣꯝꯗꯨꯅ ꯍꯧꯕ ꯎ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯃꯈꯣꯡꯗ ꯃꯔꯥꯗ ꯀꯛꯊꯠꯈꯤꯕ ꯇꯥꯔꯒꯗꯤ ꯐꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯎꯖꯥꯎ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯃꯛ ꯇꯨꯈꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯂꯥꯂꯣꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤꯗ ꯃꯩꯇꯩꯁꯤꯡꯒꯤ ꯑꯣꯏꯕ ꯃꯨꯞꯃꯦꯟ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕ ꯂꯨꯞ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯚꯤꯖꯨꯋꯦꯜ ꯑꯗꯨꯗ ꯃꯦꯟ ꯑꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯀꯦꯔꯦꯛꯇꯔ ꯑꯦꯁꯥꯁꯤꯅꯦꯠ ꯇꯧꯅꯕ, ꯂꯥꯟꯅ ꯎꯍꯟꯅꯕ, ꯃꯈꯣꯏ ꯃꯁꯦꯜ ꯌꯥꯅꯍꯟꯗꯅꯕꯒꯤ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯇꯦꯛꯅꯤꯛꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯐꯥꯎꯟꯗꯦꯁꯟ ꯑꯗꯨꯕꯨ ꯊꯨꯒꯥꯏꯗꯨꯅ ꯃꯨꯞꯃꯦꯟ ꯑꯗꯨ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯃꯨꯛꯇ ꯈꯟꯊꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯑꯃ ꯂꯩꯕꯅꯤ, ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ꯫ ꯃꯈꯣꯏꯗꯧꯅ ꯑꯣꯏꯗꯕ ꯉꯥꯡꯗꯨꯅ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯎ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯆꯨꯝꯕ ꯑꯗꯨꯗꯤ ꯐꯣꯡꯗꯣꯛꯎ, ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯍꯟꯕꯗꯗꯤ ꯀꯤꯐꯝ ꯊꯣꯛꯇꯦ꯫ ꯃꯊꯪꯗꯅ ꯍꯧꯖꯤꯛ ꯑꯁꯤ ꯃꯈꯣꯏꯅ ꯂꯥꯟ ꯍꯧꯗꯨꯅ ꯀꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯟꯗꯨꯅ ꯂꯥꯛꯂꯤꯕ ꯗꯤꯃꯥꯟ ꯑꯗꯨꯗ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨꯃꯛ ꯌꯧꯕ ꯉꯝꯂꯣꯏꯗꯕꯒꯤ ꯃꯃꯤ ꯑꯃ ꯎꯔꯛꯄꯗꯒꯤ ꯂꯥꯂꯣꯡ ꯑꯅꯧꯕ ꯑꯃꯗ ꯑꯃꯨꯛ ꯑꯣꯟꯊꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯖꯤꯛ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯔꯥꯡ ꯇꯞꯅ ꯇꯞꯅ ꯅꯝꯊꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯂꯛꯄ ꯍꯧꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯏꯔꯥꯡ ꯑꯁꯤ ꯀꯨꯏꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯕ ꯁ꯭ꯇꯦꯖ ꯑꯃꯗ ꯂꯩꯔꯦ꯫ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯅ ꯃꯃꯥꯡꯗ ꯂꯥꯟ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯂꯩꯔꯤꯕ ꯑꯀꯤꯕꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯕ ꯃꯇꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯡꯈꯤꯕ ꯃꯇꯝꯁꯤꯡ ꯐꯨꯒꯠꯅꯕ ꯍꯣꯠꯅꯔꯛꯀꯗꯕ, ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯑꯣꯡ ꯀꯌꯥ ꯑꯃꯁꯨ ꯇꯧꯕ ꯌꯥꯗꯅ ꯂꯥꯛꯈꯤꯕꯗꯒꯤ ꯃꯗꯨꯒꯤ ꯑꯣꯏꯅ ꯂꯥꯛꯀꯗꯕ ꯆꯩꯊꯦꯡ, ꯂꯥꯟꯐꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯅꯕ, ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯈꯤꯗꯨꯅ ꯃꯗꯨꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃ ꯆꯨꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯐꯪꯒꯗꯕ ꯑꯋꯥꯕ, ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯊꯣꯔꯛꯀꯗꯕ ꯈꯦꯠꯅꯕ ꯀꯌꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯄꯨꯟꯁꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯒꯤ ꯑꯋꯥꯕ, ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯒꯗꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯛꯇꯒꯤ ꯅꯠꯇꯦ, ꯃꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯃꯗꯨ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯧꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯀꯗꯕ ꯂꯥꯂꯣꯡꯁꯤꯡꯗꯤ ꯑꯍꯥꯟꯕꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯈꯣꯏꯅ ꯍꯧꯕ ꯅꯠꯇꯦ, ꯃꯈꯣꯏꯗꯤ ꯚꯤꯛꯇꯤꯝꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗ ꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯁꯤꯡꯒꯤ ꯗ꯭ꯔꯃꯥꯁꯤꯡ ꯇꯧꯔꯛꯀꯅꯤ꯫ ꯑꯅꯤꯁꯨꯕꯗꯅ ꯍꯧꯖꯤꯛ ꯂꯥꯟꯐꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯔꯣꯜ ꯂꯧꯔꯤꯕ ꯂꯨꯞ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯚꯤꯖꯨꯋꯦꯜꯁꯤꯡ ꯑꯁꯤꯕꯨ ꯃꯤꯌꯥꯝꯒ ꯌꯥꯅꯗꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕ, ꯃꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯌꯥꯅꯗꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯣꯄꯥꯒꯟꯗꯥ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯏꯔꯥꯡ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯊꯝꯒꯨꯝꯁꯤ, ꯐꯅ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯅꯤꯡꯗꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯐꯝꯃꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯁꯤ꯫